Khiba Sonam Wangchuk police na PHARAGA LAYENGKHRE Laibak asida chatnariba examination system da senza thumza taure haibagi mara sibaga loinana kumsi chahi gi NEET UG lisinganiga kuntaruk ki ahanba pangthokiba examination da question paper leak oikibagi wathok thokibagi matangda education minister Dhamendra Pradhan Resign Tougadabani Haiduna Taksiladuna Delhi gi Jantra Mantra da Chara Henrak Khongjang numit kunni chupna sangsilakhiba Sonam Wangchuk Delhi police na PHARAGA namduna hospitalized tawkhre mahaki khongjang asi Supreme Court ki Chief Justice na thabak phangdiba naha sing cockroach Oininglakle haibagi wafam phongdokhraba matung haukiba me thada semkiba Cockroach Janta Party CJP gi manung chanba khongjang amani haina lawraklibani mahakna mamang thagi kunipandagi Chara Henbagi khongjang sangsilakpada masing yamlaba mahairoi amadi activist singna Jantra Mantrada punduna mahakpu saugalakibani Delhi Police na Deputy Commissioner amana tholakkiba cherol amadadi Dr. Singna piba advice ki matung ina High Court ki order amana mahakpu tangai fadana layeng chathana bagidama hospital da hongdokpani hairakre police ki maikei dagi wafam asi phongdoktuna court ki order bu thabakta onthoknaba honakhrabasu Sonam Wangchuk ki saugatpasingna mahakpu police na fadana ba akanba mawongda honarakpadagi nakal ani gi marakta muknaba thoki police ki maikei dagi di Jantra Mantra bu athuba matamda ingchikpa mafam ama oihaningi hainasu phongdokhi mahakpu police na faraba namfuda hospitalized tawbagi matangda Wangchuk na mahaki social media platform gi apikpa khongjang singda India da lenga kaya tuhankhre hairakhibaga loinana mahaki khongjang asidi education gi matangdani haiki engineer gi sinfam gi damak training tawrakhiba Wangchuk asi Himalaya da mahakna tomthin nganna water conservation progressing paikhatpagi damak miyamna thoidok hendokna masak khangnaribani Wangchukpu police na fabagi matangda Cockroach Janta Party gi maikei dagidi ngasi mahakpu masagi ayaba amasung mahaki imungi apambagi mayokta namfuda fakhibani haina phongdokre party asigi founder Abhijit Dipke su khongjang sangsiliba mafam asida lengakna achauba aranba ama chatharakle hairaduna ngasidagi matam kaktana Chara Henbagi khongjang sangsilagani haina su lauthokre Wangchuk ki loinavi Gitanjali J Amonsu mahak ki social media platform da mahak hauzik Delhi gi Sabjang hospital da mapuroi baga laiminari hairaduna Chara Henbagi khongjang makhasa thakigani haina phongdokre lengakna mahakpu hospital da pubirakpagi damaktadi thagatningai ni adubu namfuda Wangchukpu medical treatment chathabadi yaroi haiki police na fadana hospitalized tawrabasu Wangchuk masana makhal amatagi medical treatment chathaba yaroi haiduna athingba pikre mahakpu hospitalized tawriba layengsang asigi doctor singna mahaki dehydration monitor tawraba matungda mahaki hakchang khudong thiningai oidri haina su phongdorakpa laikre mahak ngasi ayu pung 3:90 rom tarakpada layengsang asida admit tawrakhibani mahak purakpada medical observation sing thabak sing sathari haina layengsang asige medical superintendent Dr. Charu Bamana phongdokre amarom da Cockroach Janta Party gi founder Abhijit Dipke ngasidagi matam kaktabana Chara Henbagi khongjang changsinba haukre